Morning mayam ngasi se no video ama amu namjara ke ta une ko number hoje number loisalle aina mamang da masi video se aina isa ga imoga morning duty chakhar kanda aina kari kari makhoi da mateng pangbi ge kari kari loisan bi ge habi matang da ise video mamang da semjagi bodo copyright claim la ba dai ka thar khre ba ko ado aina memory oina ba ama khatang di thamoge hana khale mo no pin sunna mo na haidana aise adugi aise namjabane ko ado mayam asoi be yaur baso mayam ngakpiyo ado mayam yengmina se aina namjar video se ai ithandana dum namjabane kana gumbimna ado video se camera se paira ga kholaga nambi banate ai ithandana dum camera se so paini thabak su tawni ado tawga ai se ko pamjabagi sum namjabane ko mayam yengmina se video se nungai nungai te do comment tawbiramo yam ma hawala ti yaro ma se kari condition da lagi hanam ta yenge ko se tak na non jan ge yo ho jare adune isu gi tu chi table ma thak se ma se ta ka khatle ba ko aina ai thanda le di ai sumai loi ba thangkal ga thamme ba ko table ma thak se sida mai si le ai huji wairam si chal da bani ai se du po chai sing je ko mana hawai sen dan jeng ang loi pu thora ba ne swai de de tu mai kho ko se thammi ne ba ko ai ma hum jan jan loi sang ra kha ga tai thu pi de lu ma de da ko ndi gi ge ma na ko heta le no ta angang su lei na ko khara nuti dei to ga dia mo san de na adu yu an da kai ma lo san ma ta pe yo ma ta de ro ta chung gi su ta yaw we ba adu gi sai su de ta de su de se ko lam ba phang ngam ni na ba adu ma na sai se dum lam doi ni no khai doi không de da se khara sum na thu bi be wa ni mo mo gi ifun wai fun ai si he ta dum ne ta tay do ko abu ni dai phun dum no ki lai ya ba chini sa bo tari gra mai khu tham ba tari gra mi se ai ka si loi tham me sao ni na ko ui em xin da tay loi phun mai phun ching do cái sum na thu bai wa ni đi wa ai isu ni ga yin ja ga o mai na tong ja ni ne ana khang ja na ba kum da gi han he ta wai sit ba he ta hau ra ban jara jara taw da di ba ko ma hau gala di ai pura ya roi doi ne aduna ai chakhum dai jara 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 hau ra age ko mayam ko gi ka se nei chau chau ba ko aduna ai ka mu set pa hore hoji tapna da sit ya ponte dressing table se ai ka da lai bani na ba ko samna se kari ka se dum yawgan bani na sima yam tam tam na sit ya de adum sini ai jara jara loi sala age ai gi ka si su ne da wai de se hawra ge adu da di ma hawla ku da ai je phat lau chang ba kang na ba mamme do ga su tawra ge ji ai ka mu tai ri nuti gi dum tai bani na ba ko yam na mot padi na ti adu ga su thawai nu ai tab to no ma gi tai ho dra ga di adu ni ta oi se sini ma ai ka tai bu ji hau jare angang nei da na ko sina phai kham sang na diula ro mate hayang isu nu pina ga u bda akhoi bo se sumai loisan bi ko hai do khang ni sok se tai ra di loisan la
ꯁꯥꯏꯃꯨꯡ ꯗꯩ ꯇꯩꯔꯛꯄꯅꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯏꯁꯥ ꯏꯊꯟꯇꯅ ꯑꯗꯨꯝ ꯅꯝꯖꯕꯅꯤꯅꯕꯀꯣ ꯌꯥꯝ ꯐꯨꯜ ꯅꯝꯕꯗꯣ ꯑꯉꯥꯡ ꯍꯧꯔꯛꯀꯅꯤꯅ ꯄꯥꯈꯠꯇꯅꯕꯀꯣ ꯑꯩꯁꯦ ꯌꯥꯝ ꯐꯖꯅ ꯇꯧ ꯃꯌꯥꯝ ꯑꯩ ꯁꯤꯠ ꯁꯦꯡꯕ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩ ꯗ꯭ꯔꯦꯁ ꯀꯔꯤ ꯀꯔꯥꯁꯤꯡꯁꯦ ꯂꯣꯏ ꯍꯣꯡꯗꯣꯛꯑꯒ ꯏꯁꯨꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒꯦ ꯃꯌꯥꯝ ꯑꯩꯁꯦ ꯗ꯭ꯔꯦꯁ ꯆꯦꯟꯖ ꯇꯧꯕ ꯍꯥꯏꯗꯣ ꯑꯩꯁꯦ ꯑꯌꯨꯛ ꯉꯟꯇꯥꯅ ꯏꯔꯨꯖꯊꯣꯛꯑꯒꯀꯣ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯅ ꯂꯥꯏꯒꯤ ꯃꯐꯝꯈꯩꯗꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯁꯤꯠ ꯁꯦꯡꯕ ꯂꯣꯏꯁꯤꯟꯖꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯆꯥꯒ ꯏꯃꯧꯒ ꯄꯨꯟꯅ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯇꯧꯃꯤꯟꯅꯔꯦ ꯏꯁꯨꯗꯤ ꯍꯧꯒꯠꯇ꯭ꯔꯤꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯋꯥꯏꯔꯣꯝ ꯀꯔꯤ ꯀꯔꯥꯁꯦ ꯑꯃꯨꯛ ꯃꯣꯏ ꯆꯠꯈ꯭ꯔꯀꯥꯟꯗ ꯂꯣꯏꯁꯤꯜꯍꯧꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯗ꯭ꯔꯦꯁꯁꯦ ꯆꯦꯟꯖ ꯇꯧꯖꯔꯦ ꯑꯩꯅ ꯋꯥꯏꯔꯝ ꯁꯤꯠ ꯁꯦꯡꯕꯗ ꯂꯤꯠꯆꯕꯁꯤꯡꯗꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯏꯁꯨ ꯅꯨꯄꯤꯁꯦ ꯈꯔ ꯂꯦꯡꯂꯤ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯃꯥꯡꯔꯣꯝꯗ ꯑꯃꯨꯛ ꯍꯧꯖꯤꯛꯁꯦ ꯑꯣꯟꯁꯤꯜꯂꯒꯦ ꯑꯩ ꯃꯕꯣꯛꯅ ꯊꯕꯛ ꯍꯦꯛ ꯂꯣꯏꯔꯛꯄꯒꯕꯀꯣ ꯏꯁꯨꯁꯦ ꯍꯧꯒꯠꯂꯛꯑꯦ ꯃꯄꯥ ꯆꯞ ꯆꯥꯅ ꯑꯗꯣ ꯑꯩꯅ ꯁꯪꯒꯣꯝ ꯁꯦꯝꯃꯒ ꯄꯤꯊꯛꯏꯅꯦ ꯁꯦ ꯑꯁꯣ ꯍꯥꯏ ꯃꯌꯥꯝ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯏꯁꯨ ꯑꯩ ꯍꯧꯒꯠꯂꯦ ꯍꯥꯏꯌꯣ ꯃꯔꯝ ꯃꯣꯛꯄꯤꯅꯦ ꯕꯣꯕꯣꯛꯅ ꯊꯕꯛ ꯂꯣꯏ ꯂꯣꯏꯔꯀꯥꯟꯗ ꯍꯧꯒꯠꯂꯛꯏꯅꯦ ꯃꯃꯥꯒ ꯄꯄꯥꯒ ꯗ꯭ꯌꯨꯇꯤ ꯆꯠꯈ꯭ꯔꯗꯤ ꯏꯁꯨꯁꯦ ꯃꯔꯝ ꯌꯥꯝ ꯃꯣꯛꯑꯦ ꯃꯌꯥꯝ ꯅꯨꯄꯤꯁꯦ ꯍꯧꯒꯠꯂꯦꯕꯀꯣ ꯑꯩꯅ ꯗ꯭ꯔꯦꯁꯀ ꯂꯣꯏ ꯁꯤꯟꯗꯣꯛꯄꯤꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯔꯥꯏꯝ ꯑꯃ ꯊꯥꯔꯒꯀꯣ ꯃꯥꯏ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯍꯜꯂꯤꯌꯦ ꯑꯗꯣ ꯃꯥꯁꯦ ꯁꯪꯒꯣꯝ ꯊꯛꯀꯦ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯥꯁꯦ ꯑꯩꯅ ꯑꯆꯥꯄꯣꯠ ꯈꯔ ꯄꯤꯖꯔꯦ ꯑꯗꯣ ꯑꯩꯅ ꯕꯅꯥꯅꯥ ꯑꯃꯁꯨ ꯃꯀꯨ ꯈꯣꯛꯑꯒ ꯄꯤꯖꯒꯦ ꯇꯧꯔꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯌꯥꯝ ꯀꯟꯅꯗꯤ ꯅꯝꯃꯔꯣꯏ ꯑꯉꯥꯡꯗꯤ ꯑꯗꯣ ꯁꯤꯅꯤ ꯃꯁꯨ ꯅꯪ ꯍꯥꯏ ꯑꯝꯇ ꯇꯧꯔꯛꯑꯣ ꯃꯌꯥꯝꯗ ꯍꯥꯏ ꯃꯌꯥꯝ ꯑꯝꯇ ꯍꯥꯏꯖꯤꯜꯂꯛꯑꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯆꯥꯔꯣꯀꯣ ꯕꯣꯕꯣꯛ ꯃꯌꯥꯝ ꯁꯦꯝꯃꯛꯑꯒꯦꯀꯣ ꯋꯥꯎ ꯍꯣ ꯅꯨꯄꯤꯁꯦ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕ ꯂꯣꯏꯁꯜꯂꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯔꯥꯏꯝ ꯌꯦꯡꯉꯒ ꯂꯩꯔꯦ ꯁꯤꯅꯤ ꯈꯔꯁꯨ ꯆꯥꯏꯈꯥꯏꯔꯦ ꯑꯃꯨꯛ ꯃꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯪ ꯔꯥꯏꯝ ꯌꯦꯡꯉꯤꯗꯣ ꯍꯥ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯥꯏ ꯃꯌꯥꯝ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏ ꯃꯌꯥꯝ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯌꯥ ꯐꯖꯅ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯔꯦ ꯍꯥꯏ ꯃꯌꯥꯝ ꯇꯧꯔꯛꯑꯣ ꯑꯗꯨꯅꯤꯗꯅ ꯏꯁꯨ ꯅꯨꯄꯤꯁꯨ ꯁꯥꯟꯅꯔꯒ ꯂꯩꯔꯤꯉꯩꯁꯤꯗ ꯆꯥꯛꯁꯦ ꯄꯨꯂꯞ ꯊꯣꯡꯗꯣꯛꯑꯒꯦ ꯃꯌꯥꯝ ꯑꯩ ꯍꯤꯟꯖꯥꯡ ꯊꯣꯡꯉꯅꯤ ꯀꯥꯡꯍꯧꯁꯤ ꯉꯧꯁꯜꯂꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯀꯣꯂꯤ ꯍꯋꯥꯏꯒ ꯑꯂꯨꯁꯤꯒ ꯇꯧꯔꯒ ꯀꯥꯡꯍꯧ ꯉꯧꯁꯜꯂꯒꯦ ꯍꯋꯥꯏ ꯑꯃ ꯊꯣꯡꯖꯤꯜꯂꯒꯦ ꯍꯋꯥꯏꯁꯤꯁꯨ ꯌꯥꯝ ꯁꯝꯅ ꯊꯣꯡꯗꯣꯏꯅꯤ ꯏꯁꯨ ꯅꯨꯄꯤꯁꯦꯀꯣ ꯉꯥꯏꯍꯥꯛꯇꯪ ꯔꯥꯏꯝ ꯌꯦꯡꯉ ꯁꯥꯟꯅꯔꯤꯉꯩꯁꯤꯗ ꯍꯋꯥꯏ ꯊꯣꯡꯉꯁꯨ ꯀꯥꯡꯍꯧꯒꯨꯝꯕ ꯑꯃ ꯌꯥꯎꯔꯁꯨ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯗꯨꯒꯤ ꯑꯩꯁꯦ ꯄ꯭ꯔꯞ ꯇꯧꯔꯤꯅꯤ ꯃꯌꯥꯝ ꯁꯤꯅꯤ ꯃꯌꯥꯝ ꯑꯌꯨꯛꯁꯦ ꯃꯣꯏꯅ ꯗ꯭ꯌꯨꯇꯤ ꯆꯠꯈꯤꯕꯁꯦ ꯀꯣ ꯄꯨꯔꯥ ꯀꯩꯅꯣꯅꯦ ꯂꯝꯖꯦꯟ ꯃꯣꯏꯅ ꯑꯌꯨꯛ ꯗ꯭ꯌꯨꯇꯤ ꯆꯠꯈꯤꯕꯁꯦ ꯁꯤꯗꯀꯣ ꯑꯩꯅ ꯇꯧꯕ ꯉꯝꯕ ꯈꯔ ꯑꯗꯨꯝ ꯏꯁꯨ ꯏꯕꯦꯜ ꯂꯩꯍꯧꯕꯅꯤꯅꯕꯀꯣ ꯑꯩ ꯀꯥꯡꯍꯧ ꯉꯧꯖꯔꯛꯑꯒꯦ ꯑꯂꯨꯁꯤꯅꯦ ꯕꯤꯟꯁꯁꯤꯅꯦ ꯇꯧꯔꯒ ꯑꯗꯨꯒ ꯁꯣꯝ ꯁꯥꯏꯗꯁꯤꯅ ꯀꯥꯡꯍꯧꯒꯤ ꯁꯔꯨꯛ ꯈꯔ ꯈꯥꯏꯗꯣꯛꯏꯅꯤ ꯑꯗꯒꯤ ꯁꯤꯅ ꯍꯋꯥꯏ ꯁꯣꯛ ꯇꯧꯕꯒꯤ ꯁꯔꯨꯛ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯑꯦ ꯇꯤꯜꯍꯧ ꯆꯅꯝꯁꯤꯡꯁꯦ ꯑꯇꯩ ꯃꯌꯥꯟ ꯌꯥꯎꯗ꯭ꯔꯁꯨ ꯁꯤꯅꯤ हवाई मुसोरी थोंजल्लदोइनी होरेन कांगौदा सिगी नुक्सी दाकसे खरा थाक्सलनी सिनी आई पुरा लोरकांदा अथोंबो ओइन उचरागे थोमु खोपदो आई उचरारोय मरमदि कैनोदा वीडियो नमनबो होनाबदा इशूसे अमुक कैनो तवा आइगोंदा येसलादे एसिंग मरोइदबा चाक कांबा लोइ लोरे सुमाइना मथेन सिंगदो ओइरे हवाई एम थोंजल्ले को आलू कांबेन अम तौसल्ले अदुगा कैनो बीन्स का आलू का दगी कैनो नुक्सीदा का मंगौसल्ले अदो पापड़ अम तावरे थबी मचे सिमा अदो सलाद कुंबा सेम याबने गजर नुंजरदो लोइ थमिने अदो कैनो तौद्रे आइसे खतंग असंब थीरगा लोइसल्ले सुमाइ तौदना इशु नुपी चाक पिजरनी हुजी सिनी आइना ngasiगी मखोइ लेत्रकांदा आइना असंबी ngata hotnariche चाबा हौरे आइना हाना बटर खतंग हाना तोटपीरगा असंबजे हाना सुमाइ तौरगा अहांबदा पिजरे अदुगने आइना सा कैनो तौदोइने हवाई अमुक तोलगने आइना खरा इन माना खरा मखुटना चाजा सिनी तौरिसे सुमाइ तौरगा मा पिजा बिथक लोरगा अमुक तुम्हनबा रेडी तौदोरबनी इरुजबा गरी गरादे अमता उतरे ममांगदा उलुबदा दुगिरा ग्यान ताद्रेबको कॉपीराइट क्लेम लापदो अदुना आई हंदक्ति दुगुमदो अमता उतरे चाबा पुरा लोइरे अदो आइनाने अंगुर खरा खोपीरे मयादो याम फजना मा लोइ मपुंग फाना हौबना तमि आइना खरा मकु खोपीरे अदुगा कैनो तौरगा
ꯄꯤꯖꯔꯦ ꯆꯥꯛꯁꯨ ꯐꯖꯅ ꯆꯥꯈꯔꯦ ꯃꯥꯒꯤ ꯀꯣꯜꯂꯤꯛ ꯃꯌꯥꯝꯗꯣ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯗ ꯊꯥꯡꯗꯣꯛꯑ ꯊꯝꯃꯦ ꯂꯣꯏꯁꯟꯕꯤꯔꯒꯦꯅ ꯏꯁꯨꯗꯤ ꯇꯨꯝꯈ꯭ꯔꯦ ꯁꯨꯝꯕꯤꯔꯨꯔꯒꯦ ꯃꯥ ꯁꯨꯝꯃꯒ ꯑꯩ ꯆꯥꯛ ꯆꯥꯊꯣꯛꯑꯒꯦ ꯑꯩ ꯇꯨꯝꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥ ꯇꯨꯝꯕ ꯃꯇꯝꯅꯤ ꯑꯗꯨꯒ ꯑꯩ ꯆꯥꯛ ꯆꯥꯊꯣꯛꯎꯔꯒꯦ ꯃꯌꯥꯝ ꯏꯁꯨ ꯇꯨꯝꯃꯤꯉꯩꯗ ꯑꯩ ꯆꯥꯛꯁꯦ ꯄ꯭ꯔꯕꯔ ꯑꯝꯇ ꯆꯥꯊꯣꯛꯍꯧꯔꯒꯦ ꯑꯗꯣ ꯁꯤꯅꯤ ꯃꯌꯥꯝ ꯆꯥꯅꯕ ꯇꯧꯔꯒꯦ ꯆꯥꯕꯁꯦ ꯑꯩ ꯐꯖꯅꯗꯤ ꯎꯠꯆꯔꯛꯑꯔꯣꯏ